Sangom sungfam SAHIR SANA chahi kuntrag humdoi meehat chennaba pung nifugani manungda puthok haina CM nonthongban birena thajaba pirakpagi matungina JAC na changsinaba thauranglamba khongjang CM na tharakliba matam asi fawbagi oina handokle karigumba government na pirakliba thajaba asi thabak to onthoklaktrabadi JAC na miyamga loinana makhal makhagi khongjang changsingani haina JAC convener MD Rafi Khan na fongdokre Khetri Bengun awanglekai da ngasi Joint Action Committee against the brutal killing of Sangom Sungfam SAHIR SANA na pangthokiba press conference amada MD Rafi na hai JAC gi mihut singbo CM na unana ba bartan tawrokpadagi ngarang namidang pung ama makhai chupna unakhi unaba aduda PHED Minister Alsusindro Mitai Lamlai AC gi MLA KH Ibomcha Imphal East gi SP amadi Lamlai PS gi Oshi yauraga JAC na government ta taliba demand sing khanakhi CM na thodok asibu awang mathakta condemn tawbaga loinana JAC na taliba demand meehat asida chennaba athubada faduna dandi PBU haibasi pung nifugani pangi manungda chennaba faganaba SP ta pautak pikhibaga loinana hariba matam asigi manungda chennaba faduna dandi pigani haibagi thajaba su pirakhi hairi JAC gi maikai dagisu government na pirakliba thajaba asida thajaba thamli adubu pung nifugani panasi fawbadi laikhidraba sanagi hakchang laukiroi chennaba faraba matungda hakchang asi laugani haina government ki mafamda JAC na thamlamki miyam puna government na pirakliba matam asi fawba ngaiminasi haina karigumba government na pirakliba thajaba asi thabak to onthokpa ngamdrabadi club organization CSO singa loinana JAC na khongjang changsingani masida miyam na su mating pangbiyo haina haiki Mob justice natragana kudong chaba lawraga hatpa mioi singasi athuba matamda government na phagani haibagi thajabadu JAC da pibirakpagi matungina koi JAC na haiba khongjang asi hana lairamba pung nifu nipangi ultimatum pibadu aduga chap manana pung nifu nipan ama mu pijare haiba matam sibawdadi koi Manipur lebiriba CSO sing imaiben local club singna government na piriba matam sing sibawdadi koi yamna thajaba amaga loinana government na su tawbirakani haibagi achetpa thajabadu JAC da leire maram maduna akoi JAC da thamliba government na pibiriba akoi anigi yanaba sigi hek yanadaba loirakpa mikuptagi di JAC na lepakpa khongjang khudingmakta Manipur leibiriba CSO sing imaiben sing club loinana sungnaba micham hatpada yadi haiba pamdaba mioi sing asiga punna atop khongjang changshan ne nagani haiba wafam duma thamjari loinana mayam nasu haiba khongjang asida mateng pangbiu haibado JAC gi maikai dagi thamjari